अहानबदा मरुइबा पाउ पिजरे तोंगान तोंगानबा मफमसिंगदा कुकी मिलिटेंट्स नि चिंगनाबा कमांडो अमा यावना मियोय मंगा नोंमैना कापदा लेखिद्रे कया अमा सोकले युम कया मई थाखरे हुजिकसु मफम कयादा सिक्युरिटी फोर्स का नोंमै कापनारे मिसम प्रजादा ओनसिंदुना नोंमै कापलिबा टेररिस्ट सिंग चपचाना थेंगनगनी हाइना चीफ मिनिस्टर एन बिरेनना फोंदोखरे अमदी इम्फाल वेस्ट अमसुंग ईस्टा नुंथिल पुंग मरी फाउबा कर्फ्यू कॉमथोकलंबदो इरांग फचिलक्तबदगे अयु पुंग 12 मखाइदा तेंसिनख्रे मैम खुरमजरी ELITETV मणिपुरी पाउ मिंग ताबिरिब सिंगबु विजयता खामेबम नाताराम नाउकचरे मियामदा मपुंगैबा ई पाउ पिजेद्रिङै माहोइनना कोविड-19 का मरी लेनना लेंगाकना पिरिबा SOP सिंग ngakna chapinaba khanganjare मियामदा मतम पुंबदा मार्क्स पीबा खुसा सेंगना हमदोपिबा अमदे मी अमागा अमागा की मरकता फिट तरुक लापना लेबिनबा खंगंजरे मसिदस नतना कोविड-19 की वैक्सीन सेंग मतम जाना कापथोकपिदुना लाइसरसिबु लामथेंगनबदा अदोम सु थौदांग लोबियु हाइना ELITETV के माइकेदेगे मियामदा अपील तौजरे हौजिक मपुंगैबा पाउ मियामदा संदोंना पिजरे हौजिक ओइरिबा मणिपुर के फिबम असिदा सेंटर दगे पैरा मिलिटरी फोर्स कया थाजिलक्लबसु इरांग नेमथब लेप्त्रे ngarang ahing nongyai matungdagi ngasi fauba tongan tongan ba mafam singda khulai matik chana paiba kuki militant singda कुकी मिलिटेंट सिंह चिंगदगी कुमथरक्तुना मफम अदुगी मियाम तांथोक्तुना युमई थाबदा नतना मियोय अहुम नोंमैना कापदा लेखिद्रे अतोपा मफम अमदना मणिपुर पुलिस कमांडोगा खुथोकनाबदा कमांडो अमा लेखिद्रे खरना सोखरे हाइरे थौदोकसिंगी मतंगदा हक्थेंगना थेंगना होबा मियोय अमना फोंदोरकपा वाफम हौजिसे तौरिबा फिबमसे अराउंड कइनोगी मतुंगा पुंग अमा अगाई मतम टाइमिंग दिजनेबको असाई मसी हेंगिया असी हेंगी टाइमिंग दिजा कोई सुगुनुगी तुए वांग माइ तारे असी सुमना तने लेबि बिसेंपुर डिस्ट्रिक्ट नेबो अकोइना हौजि लेना काफिंग डिस्ट्रिक्ट नेबको सोमगी बिसेंपुर डिस्ट्रिक्ट सिदा मै अकोइगी कुकी खुनगा ताइनाबो खुननेबो मैजा नापत कवेबको हाइबा कइनोजिदा मागे मनिंग आइ तारे खुनजिगे मनिंग लबु आतनेबा लमहांग आतनेबा अदु लबुकी परेंग जिगी मतुंगा मुका कुकी पुंताबनेबा अदु लबुकी द पुंतारागा कुकी कामु वेजे एके ऑटोमेटिक कनो मुझे गनगे लोय पाय पुंतारागा कनो द ब्रेन का तो कोनेबा लो पुलस पुलप वेना कोइनो ऑटोमेटिक गाउन पुलप खाफोरागा अकोइ समना कने डिफेंस तो वेजे कामु वेजी खुला याव डिफेंस तो वना तमनिना डिफेंस तो वंग मैदबी मोजि सेन थोरा कोनेबा कनो द लालागा तुवे ला थोरागा अतुवे ला थो चेलपम मतम जिदा नीदा संदि ग्रामदे उद्रमिना युमैदा थागलपनेबा अराउंड कइनोदी 100 में आदि ओइगनि तम एक्जेक्टली हाइबो ngandre बकोइया मोर देन 80 प्लस की जन लाइरानी 100 मक सुद्रगजो अदुगा हौजिक तौरिजे अदमाइनिंग ngमै कापपदा मिटा मोम सिरे कइनोदे ला थोरप ngमौत नंगौदबा ता नंगौदबगी हौजिक मिटा मोम सिरे तुमना कनगे अदि उमका कोइ सुगुनु एरिया गी वइना सुगुनु पमांग कायना मा लैरिबा खु सुगुनु एरिया मनोजिदा सिदा जो युम अनि ओ मै थाबा हौरेबको सिदा जो अखोगी कुकी खितंग नंगना बाय तारे अदुना अदुदा जो युम मै थाबा हौजलेबो अदु हौजिसे yakana कनो तो वेजा अखोगी सुगुनु यौद्रिङे मना खातारे सुगुनु मनुंगि ओयरा सुगुनुगी बगा यौद्रिङे मरा सिदा लांथिंगिरे साइनम लैरि सिदा जो मुकमोइ जे फ्लाइ पाइबा कांबुना मोइ अदुदा राउंड क्वेश्चन लेरगा अदुदा अतत औ नि अदुदा चप्पा कनो तो मै कापेना होई नि अनि जो सोएबा मिसा मनि जो प्लस कमांडो जो अनि सोए कमांडो मा सिरे होई अमा सोले होले प्रॉब्लम जे होई पावे सि लेरि तौजे अतुका कनोगी लम की अतोप ले भाई तारे लंगिनो इलाका की अतिगे अतोप सुम मतलब खा के लेरिबो
lamjei meyamsina akhoi asam rifle lakpase central army lakpase lakana ba haina lambi da thoga thing hai ri pawse phange tawa atopa khundagi laiba pangantabi audi pangantabi taire sona kandagi ko civilian kamu ju sugun de thonjal eba sugun de thonjal laga sugun di kai kai to ya ge defective command to ya ge moina laga hauji pawge mai to wi tamagan ma je phajana identify ti hauji to wondri ba ko series je kamai ka to ri ma ha ni je kano je na ni yaure aziki yam kanna an na triba ma ni mari ko sugun sona kan series na hauji pawge oina di si laiba situation je mai okay ore no midang zu polo pa ya bi sa syam na wang lei aduna ko police kamu do ore ga zu ahen bo force ka la ga nga pi ra di na almaina apa ma lei na di tama di ke pai pan da wa ga ya ka bu ba la ko ne di miam na pan de mo ye ko kan bi ba la ko na tren lo na miam khana de tamu di aduna ya ka ti step force kamu ga atopa da lei wa ko ye tang sa fa ba se ko ga ga de masing ka unit ka thatu piraga somdo ena defensive town de apa amazo mayam din lei ri tawa de Nakalamaromda Fayengda Kulai Matik Jana Paiba Kuki Militant Singna Kumtharaktuna Mafamadu the Labor Yum Kaya Maitakre Loinana Nongway Kablakpadagi Mafamadu the Labor Kunja Amasire Amana Sokle Taudok the Lake Hidraba Miyoi Adudi Angong Basanta Jahi Kuntrani Soklaba Miyoi Aduna Premjit Kawi Haide Hauzik Mafamadu the Security Force na Nongway Kap Nabar Leptri Haide Taudok Asiki Matangda Kunja Amana Wafam Kaya Fundorake Akhoi singda kadang part 1 sida akhoi kuki militant singna akhoi gi maitai community ta ba singda kadang part 1 asida ngasigi ahing nongai pung baroga minikun ka teri chapa matam sida akhoi gi matam sida chap manana mafam anida akhoi gi awang dama makha dama mafam ani si chap manana akhoi nomai ji kablok podagi ngasi ji tawdo yam laibak thiba tawdo mu thoki adu hari ba tawdo thokpa ji kari kamai tawno thoki ge ba ngarang ji akhoi gi leriba 7MR gi leriba posi akhoi gi 22 AR na moina deploy tawna yam kan hona ba adri akhoi leriba praja singjina sigi kanoji mafam ji di asam rifle leiba yaroi haibadagi makhoi ji laina ba hona pachida akhoi gi haukiba tangma da yum mai chakhiba singda kuki gi jaga sida asam rifle oina musu deploy tawsarapa deploy toriba asam rifle ji 22 AR gi sigi singda kanogi kangchu water supply da leiba kanoji ni 22 AR sini masi akhoi moise akhoi na thaja ba jam ta leitaba ngarang makta ju khara ngangnaba adu honorable MLA lamsangi uncle rajena ju laaga noi smai man leiba yaroi khotpa haiba ju adum hairam bani adubo masi smai ni da leisalakpa sina maram oraga ngasi nungalamdai gi pung 12 minute kunteri swaisida makhoi gi leiriba jaga ngarang moi nampu da leigiba jaga 22 AR gi post leiriba akhoi gi deploy torba anoba jaga sidagi tholokiba ahan ba kanu nomai kanu firing ni tawreise masina maram oraga moida akhoi na thajaba chule leite aduna athubu matamda akhoi gi kangsu water supply da leiriba 22 AR gi post ya masi lokthok ta taragati akhoi sida leiriba maitai kwang oina leiriba maitai community akhoi kadang mar somda leiriba mayam khunja mayam singje masi ahingda akhoi nungaina tumba natragana akhoi hanagi leiriba punsi maril je akhoi hingba ngambagi tanjadu oidre maram aduna atuba matamda akhoi Manipur government amadi state kanogi center gi security advisor lakpiriba Kuldip Singhna smai to sigi kangsup area da level 22 AR je atuba matam masi phuktopigo natragadi akhoi leiriba naknaba khunggang mayam sina akhoi makhal makha kya gi khungjang jangsin jaragani haiba wafan tamjani
Amaramda Kadangwanda Nomai Kapnabada Assam Rifles na Kuki Militant Singa Manaraga Mitei Kulda Nomai Kapsili Haibadege Labna Madongi Miyamna Army Gi Gari Singh Changhan Kidre Mapha Madudasu Kuki Militant Singna Nomai Kablakpada Panbadagi Kunja Amasokle Soglaba Miyoi Adudi Huirem Hemchandra Chahi Kuntaruk Apopa Sarat Lairen Sajik Tegine Mahal Rims Hospital da Pukhatuna Laikan Nakre Haidi हम लोग एक साथ कन्वेंस मत कीजिए उनको भगाइए या समझाइए हमारी तरफ से 3 बार जो हुआ है कभी फायरिंग नहीं किया है खाली उन लोगों को हटाइए बस कुकी मिलिटेंट यहाँ में आना नहीं चाहिए कितनी बार बोला है सर मैंने आपको एक बार कुकी मिलिटेंट को आप लोग संभालिए यहाँ में कभी फायरिंग नहीं होगा कुकी मिलिटेंट आप लोग संभाल नहीं पा रहा है तो हट जाइए आप लोग हम लोग जो भी फोर्स कर पाएगा हम लोग करके यहाँ में रख देगा हम लोग उस जगह तक भी नहीं जाता है वो लोग क्योंकि मेरे को हटा नहीं पा रहा है Nakalamaromda ngarang langgol da hana community amana leiramba hana mai thakraba yumsing kuki laloba singkhara amuk laklaga thadoklamle haide Manipur Fire Service ki kangbuna matam chana di kalhore haide mafam aduda leiramba miyoi singna sigumba thawong chatharakpa asi nungaite ngaihak saunaba leikhrabasu hana gum ingna chikna legadaba ngaihak leitena chaksak thinbase afaba khongthang nate haide Lagi tarik dong, mai tarik dong. Ada nama kai jadi. Ini kau pergi cium ke? Mấy phần ngang vậy đó. Tampakta tariba micham miyam da nongmai kapsinba yumai thariba makhal makha kaya gi thawong chathariba terrorist singki mathakta chapchaba thabak lokatkane chathariba lalasida micham miyam yaubigano Bharat amadi Manipur lengak anina mayok najage haina Chief Minister N Biren na phongdokre wafamasi ngasi CM Secretariat ta Paumi Singa unaba amada phongdokhibane Paumi Singa unaba aduda lengak asigi Minister Singsu saruk yakhe magna makha taraduna Thasigi ohumda thokiba thodok adu yamna ingna chikna leirubani adubo ngasi ngarang asida ningthina plan tawba manba maongda media group amadi tongan ba forces na ing chikpa lamdam ama purakna ba kanna honari ngai cherak asida mathau ningthina pangthokpa ngamhodaba haibasi laibak thibane Union Minister State Home and Affairs Nityananda Rai laktuna leire mahak leiringai amadi hayeng Union Home Minister Amit Shah lakani haiba asida thondaba yade haibagi matagom makhoigi sakti uthopagi maong manba asi tasengna yaningde State Government amadi micham praja singge mayokta singnarakpa khudimak amata lemna tharoi masidi micham miyamdagi punsida singnarakpani haina lowe Manipur Police Sing District khudingda chatpa yaragane matam gi matung inna operation chatpa kuki terrorist singna khulai paiduna micham prajada target tawriba sing achi sapchana thengnagane khulai paiba terrorist singna michamda khuthaba yaningde Manipur thugaina ba honarakpa pumba miyamgi yeknabane thogliba irang asi kanglup ani gi marakta thokpanate maramasina micham miyam yaubiganu madugi mahutta yeknaba thengnariba singda oina saugatpiyo Manipur gi miyam punamakna awaba kaya mayok minarakli adubo haujik thodok asida sarkar bu thajaba thambiyu haike Nan tarik ohumda thokiba thodok tugi matung ahum marigi tawrakan yamna ingna leirabani yam ingna leirurabani adu mafam kharada prabhok masa yumamani mai thaba nomai khara kapakpa godoba natana adu ngarang nahan masi nonini sida suddenly yamna with a proper planning magi intention namagloinana Delhi gi binary version chindagi simultaneously magi Delhi jatari ba mission project gi the nomi capsule lakpa yumai tharakpa thole masima magi amna strongest am da sarkar sina
condemn tawi Mission Prajagi punsi thokiba thokdok thokraka sui khoi punamak laitana leina ba haidane khoi hiram kayada group peace vision kaya siamdana religious ki eminent personality singi media ki group singi siamdana peace hanjalakna naba kanna honu jabani marak sidaida Honorable Union Home Minister of State Shri Tenderaisu ngarang dagi laga leiribani nahan dagi ma leire habagi ma leiringai sida thon daba yade habagi matagum or hayeng Honorable Union Home Minister Amit Shah ji lakani habisigi daida moigi irang moigi capacity sakti utpagi mawong da tawbagi manba kare koi na hui adunai koi state government ki side gi angam bagi thakta dugumba Manipur gi apunba territorial integrity gi mayok ta singna rakpa aduga Manipur gi leijari ba mission praja singi life da amadi property da singna rakpa oina lawbaga loina na koina koi yam kanna Thangnari gani state ki force ngarang mafang kuntra ni pan vulnerable areas ngai koi saithok ke khinkhre madugi matungda atopa vulnerable areas sing identify tarkanda koi khinbagi thabak chathari Manipur ki police moi kanam tegi makhada instruction gi makhada leiroi makoi direct koi home Government of Manipur loina advisor to CM direct deal tarkana moi saning mafam matam gi oina sena bada kari makhalam tegi peda restriction thamdre thamju thamroi loina na matam gi darkar leiba operation da Indian Army BSF, CRPF, even some area further than some operation Tori, which is called the Ekoi Masi media that hope the Fonging Dobini, Rungarang, Nahangi Tonariba, Yamna Satiba, Tauriba, Kuto. Mission Prajagi Kundabu M16 Sena AK-47 Sena Nanomai Capsule Laga Mai Tharga Mission Hatkini having mentality to give Wakal the Waktor Kudu Madudi retaliate of the way the Manina I call paramilitary forces of the army is high tegi even I call twins motor of a question or Kanda heavy weapons of ocean or Kanda Koi Adugumba miscreant terroristing Mission Prajada Kuthaba, Mission Prajagilan Tumanganba terroristing Dugi Matakoi Akan by action Sataba Hore which is Pawgi Manunda Garang Litan Kopi the Moigi me combatress Sepa Mari Manga Yang Popida Taruk Karetama subject to correction Sero Ulang Kaida Sugunuda Aduga Torgum area da Punnoxi Pavung Manunda Adugumba Lamhenba Mission Prajada Nomi AK-47 M16 Senerga Sniper Senerga Mission the attack the Wungamba Kangu Matakoi counter defensive Moina Yumtaba Moina no Kapo Halaga Kap Moy which is around Nimfu Gimayada like it have with the Madudi Paulay Cookie militants
Kuki militant secretary terrorist. Mission Prajada Hatpasing, Mission Prajada no make up passing, Mission Prajagi Lantum Yum Kai Mangan Passing. Mother Koi Mayamaso Jat Rezimena Padana Tori Maraxlan Naitaba Mission Singh Narang Paying Gida Misa Mama Nongwina Pandana Aitaba Aduga Napat Gida Miamani Sopa Aduga Serauda Ujimadu evacuate Tore Sugunugi Hospital Ayemi Mayani Gumama Smaina Fulai Paidaba Misam Prasada could have a Masi Awang would happy level like way. I say, quick cabinet Pame the strongest time like way, Masi condemned away. Manipur State Force Matiksan equipped over Masjid trained over lay every issue. I Manipur Pianda as a visioning. Other Manipur Mianda in Apilong to getting to say Manipur Tugainaba Apunbagi English single Leminazaba. Zati kun samari English single Leminazaba Quigi Tugaina Honor Pakangu said, Masa Quigi State Sigi Miang Yenabani. I Quigi Miang Yenabani, Aduna Haidiba Suguma Miamba Yenabasi Mayo Quay, Leptana. I quite Satagani Kana Rivalan, Chonga Rivalan, Praja Aniki Marakanate. Kokigi Su militant Nehaiba, Kulai Pipe, Kanguga, Manipur Sakar, India Sakaki force can. I am clear with you. Aduna Praja Yawigano Manipur Ginum Caesar Praja, Chingam Ritangi Praja Punamutaina, Piltokjari, Praja Yawigano Manipur Tugagan, arms Parga, Kulai Parga, Targamism Prajada, a tector of Kanguga, Manipur, Kaibe Arway, Amato in a leg, get them tribe, Tramari, Chintamato, Amato in a leg, get them Naiba, Madugi Sarkar, Dugi force, Adugi Madugi Sarkar, do support Oriba, central government force Katanabani. Chairaksidha Huzik Oiragli Fiba Masi Yenglaga Imphal East Amasung West curfew matam nungtil pung mari faupa oirambadu pung taramatoi makaida tension kre district ani asida pamdaba thokdok thoktanaba police ke kangbuna security ke akanba cheksin thorang lokhat kre kaithel amasung dukan hanglingai da miyamna chana thaknaba amade nongmada changdaba yadraba porchai sing leisenna ke Bisnupur district ki oinasu hana nungtil pung ani fauba curfew komthoklamba adu irang asina maram oiraga numit yungba Tarani Toida Tension K. Uripok Kendragi MLA K8 Raghumani Gida Ngasi Lamdamadongi Miyamna Thomzilubada MLA Gi Machanupana Nongwaina Kapthorakpada Micham Ani Sokre Thawong Adubu Yaningda Ba Phongdoktuna Khoisaunaraba Miyamna MLA Gi Escort Gari Gypsy Ama Mai Thakre Amaromda Yamlaba Miyamna Thomzinduna MLA Gi Yumda Thomzinbaga Loinana Gari Amadi Malchang Kaya Amang Ata Thon Kre
hausi mai license kana hausi angang ani sok tana sibra sangbra hom sibra sangbra khang de la de amuka de ma uri bota la kumani ya emile se sangira no sibra sangbra tibena amuka de ma sangira la kumani uri bota sangira Kuldeep Singh amadi Assam Rifles na Manipur da chathariba thabak sing ase yaningde haina ngase Pauna Bazar da leiba KKL gi office ta Paumi Singha unaba amada KKL gi Secretary General Luangcha ngamkhai ngakpana phongdokre mahangna makha taraduna Anglo Manipur war thokraba matung me ahumda thokliba irang asina khwaidagi chawba irangni haina so phongdokhe Central Government na tharakliba Paramilitary force singna kuki gi mateng panglaga state force tana blank fire tawraga tanthokpa asi yaningde amade Churachandpur More Kangpokpi Chandel asi kanagi makhada amade karamba sarkar gi makhada leibano haike Mangna makha taraduna Manipur asi Kuldeep Singh amade Central Force singna palabra Manipur da mathau tawdraba Central Force sing khudakta Manipur dagi chathankro haiba thamke Mayai lekai gi maningda Army ki camp khoi gi asana khoi gi camp phajana lai madugi nakanda moi kuki militant sing yana freely movement tawi moi wireless set ngangna ba intercept tawre amadi moina ngangna ba sing si kuki maron si khoina handu ga tawa matamda moi mase mating pang lai haibase ya phajana basigi pochima lai da bane aduna asam rifle je khoi thaja ba sungam namdre asam rifle manipur deploy tawri ba sing si activity sing ja khudak ta moi gi kano sing ke restrict to biro sing khoi kegel me ke di thamjari bise aduga yam lai ba thiba mo wena gun license lokhat iba ngarang degi khoi tariba gun license pai be singje loina mo lokhat hebe gi pawsi matik chana phangya machi yam noi ta pawsi kaching gi district ta maduna area da konba khoi gun license amadi gun singje lokhat hebe gi pawsi ngarang phangya madu hek lokhat lo matung de ba ngarang sugnu adegi di sharau tangjeng hariba akoi gi napek hariba khun singji da ngasi ahing degi ataka kham leitana moina attack tawraga khun loi mai thar hai si sing si kari ginu haraga di moi license lo khat pagi si achok maram ma oi gani adu manung ga karam ba hidden agenda lai bano Paugi marak thana te mabre amatang paminase Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoi da linkhatki Masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayam dugi marakta amatang pallabada radiological investigation su mai pak na pangthokli wana hona jaba miyoi bagi sebani khanna angamba thakta laibak thiraba ana ayek nanglaba kaya gi mateng pangjaba si sakhang biduna awang nongpok ta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Braki matung da taram nok chari makhataba pau pizari thasi gi kuntaret ki ahing nongyai pung aniga minute kuntra muktaba matamda masagi yumda tumduna leiba manohar mayum baris sarma kari gi damak fari bano haina yaningda ba phongdoktuna wangkhai ningthem pukri mapal gi maira paibi nupi khunai chawkhat kanglup amade lekai gi ima ivel kayana wangkhai ningthem pukri mapal da wakat mifam phamkre
Wakat mifam aduda tongan ba warol iba placard kaya so sizinake. Mifam aduda saruk yakibi Mairapaibi Nupi Kunai Chaukat Kanglup ki President Sorokhaibam Sangitana Phongdorokpada Miyamgi damak yaifanaba khanduna chingdamanda chatuna mateng pangliba lekai asigi icha barispu karigidamak faribano athuba condition amata yaudana athuba matamda thadokpirau haike. Kung ani makai tama matamda ay icha barispu lekai sila iba ay icha barispu waran amho yaudana Impal East West police mayam laaga icha berthara bugigi base mama oibi leiriba lekai sila leiriba koi mayam yam penjade yam nungaite hairi bi icha se mayam gi damakta ka thoaba jingya tamaya kusi awa ana taadana leiriba mayam gi damakta mateng pangba chaliba isa ni ai khoina swaida Sonjabagi wani, soida lauzabagi wani, isadi sacrifice amaga loina na kathopa amaga yauna isana ada mateng pangwa chatlibani tawriba isase chenjariba isase mabu kari maramgi phabirno ma issue warrant issue yaudana phabigiba maran amata kari maramgi no takpiram da base mama oibi akoi mayamna penjade isabu thadopio without any condition aikoi masen amaga nusinaga dabu matam sida isabu thajanbi base yam yaningde Amaromda Manohar Mayum Barisarma ki loinabi Tamphana Phongdorokpada Imphal East Police ki team na karimta hairamdana waldagi chongsillaklaga famungdagi chingthoklaga wari sagani hairaga puthokkhibani aduga jailda karigi thambiribano athuba matamda mapuroibabu thadokpirau haike. Tarik kung tariki nungyay kung ani makai tama matamda Imphal East Police Station ki team na wal chongkhalaga family na gitung ni bedroom nang khairaga changaga aigi pura babu phage base kari maramgino aina hangama tamda su laiba police sing aduna kanamta na tabide aduga mabu ka adagi puthokraba matunga akoina hangma matamda aina kari maramgino hangmuda su kayamta khumbiramde wari masana bagini na haigi wari masana gani haraga puraga chakhibani aduga hojingna jail thajan bigre habase kari gi maramgino habado leba praja mayam da singdokpiro aduga thuba matamda aigi pura thadokpi habase mayam haje Lamdamasigi Hozik Oiriba Fibamasina Mayum Makai Thadokuna Lanje Laktuna Tongan Ba Mafam Kayada Changjafam Lauduna Lady Masida Uripok Apun Balup Amade Uripok Nupi Apun Balup Anina Kusam Naduna Relief Camp Singda Mateng Pangbagi Tabak Chathaduna Lakle Madugi Manung Chanangasi Uyungpok Nungshum Amade Chanung Mafamasida Lekai Ngaktuna Leriba Mioy Singda Hidak Langthaki Oina Mateng Kaya Pangkre Mateng Pangba Siga Mari Lenana Uripok Apun Balup ki President Soram Jikendrana Phongdokhibada Lamdam asigi Hozik Oiriba Sida Awa Ana Taraba Sing Relief Camp Kayada Nomagi Changdaba Yadraba Polam Sing Mateng Pangkre Lub Asina Tauriba Asida Tongan Ba Mapalamda Leiriba Maitei Masa Singna Lub Asigi Kutangdasu Awa Ana Taraba Singda Mateng Pangbirae Mayamna Torokpa Mateng Aduna Ngasi Fauba Awa Ana Taraba Singi Mateng Pangba Ngamlibani Haiba Wafam Phongdokhe Pamasida Mogi Awaba Ase Koi mateng khara chena mateng khara wonana bhaina laksubani apun balup sida leriba mayam jeda koina hajari bache apun balup sida yauriba club mayam asida natana mapanda leriba delhi da leriba adudagi chandigarh da leriba uk da leriba adu ngarang da su malaysia da leriba koi ichanupi singna temangi polam sing adudagi paisa wona ju thabire masi mayam jena sida leriba ichina nong sing da hajaga dabadi Moiga loinana leiribase akoi tembangi sida natana moigi awabada akoi saruk yajari haina lakcheriba group si natana mapanda manipur gi mapanda leiba kanglup mayam ichaching mayam chinaju moigi awabada saruk yajari habase moida koi haijake Tasengna akoina haijarabada akoi manipurda hujik leiriba tamdu leitadaba gi figam sina maram oraga akoi leibam jamung khangdana leiriba sing ase akoi manipur government gi maigi degi su miyeng ama fadana sangbiraga adegi central government gi maigi degi su miyeng ama fadana sangaga hariba posi santi pornabagi damakta konabo mathau tai natragadi sidai leiriba kunja sing asina awa figumda awa mayok naraga leiriba akoi gi hujik pakhan namagi manungda leiriba adegi
Amaromda uyungpau nungsumgi mihoi amana phongdokhibada nungsum hairiba khul asida maitai ka hena taba lamnate masida kuki militant singna landarakpadagi ngasi fawba mafam asida tangdu leitana leiba ngamdre masigi mathakta Indian Army yauraga maitai singda landarakpagi paw leire masimangna lengakpa mafam asida security thabirakpa tarabasu masina aikoi kanbirani haibagi thajabadu ngamde adumakpu leikai asida leiriba mihoi khara asina lam asi kananaba khula yaudраबसु अकीब लेतना लांथेंगनरी हाइबा वाफम फोंदोखि उरिपो पुनबलुप ना अखोई मफम सिदा लाकांदा मतें खरा पांगबिरबा हाइबजी तंगाई फदन मैतै हाइबा फुरुप सिंग तासनरकांदा अपुनबा पांगननि हाइबदु उटपा लाकपने हाइबजी मैकोइना अहान ममुक्ता थमजरगा ख्वाइ खुदिंगमको अखोइना थागतपा अमदि पुंगिंग थौगत पिबगिदमक्ता अखोइ हाइनिंगाइ लेतन थागतचरी ngarangdagi अखोइना मफम खुदिंगमक्ता अयामबना अखोइना शांति येना सुम लावरकांदुदा इंडिया गवर्नमेंटना शांति दि याम हाइबा अदुगा मखोइगी पॉलिसी दि इंडियन आर्मी बु यावरकांदा मैतै सिंग ओनजल लांदारकपा म हेत अखोइ उबो फंगेबा फंगिजी ngarangmaktada ngasigi kainosida akhoi laikai sidu landagane habagi makhoi achetpa wakhalondu phangbadagi akhoi information phangbadagi akhoi hauji section thorang tawrak akhoi laikai gi bolum paya jingna laijari bani adu masida india gi lainga ki khara makhai di tharai makhoi da akhoi na thajaba thamde maramdi ngasi manipur gi kachin koya da laiba situation ji gi makha pona akhoi na makhoi da thajadabane ba Nauna khul ama yum mai thakre mai kannaba changluba nongmaina kablakpada panduna miyoi ahum lekhidre Bishnupur district Kumbi Kendrage manung chanba Zadon Pokpida Kuki Laloba singna hingchai yaitambagi maongda ngarang ahing nongyai matung pung amarom tabagi dagi hauna afaba makhalgi nongmai kaya paiduna laklaga landarakpaga loinana yum kunrom hena mai na tumna thakre yum mai tharakpa adu kanjanaba khonabada miyoi ahum Kuki Laloba singna nongmaina kapada panbadagi lekhidre tarukna aso apan nangkre lekhidraba miyoi ahum adudi Amom yaifaba chahi tarataret apokpa ingoba wangu ahalo thokchom nautomba chahi kuntra apokpa sur wangu pungjau makhong amade khumanthem Kennedy chahi kuntaret apokpi bimola laingobi dagine Kennedy gi ras medi city da laikanaba ngamdana lekhidabane afaba makhalgi khulai kaya paiduna amade miyoi masing yamna Kuki Laloba singna laktuna Sandon Pokpi gi khulgi yumsing mai thabagi thabak makhatana chathare Kulai paizadaba singna upai leitraba Zadon Pokpigi maitei khunja singna makhoigi yummai na thadokpiba adu upai leitana leptuna yengduna leire mafam asida leiriba maitei singna makhoida lankhiba leite lengangna yum sing mai thabiriba amade khunja sing nongmaina kaptuna hatliba sibu kanbiu haire Amaromda napata miyam chena khraba matungda chenba ngamdaduna lehobi ahaloirabi nupi amadi mabok chenba ngamde haina selu yadana lehoba chahi tara mukki masunupa amaga makhoi ani Kuki Laloba singna utupna thomlaga hatkhre haire Amaromda ambulance ta khulai paiduna chatle haina lanna sandok piriba asi tawbiga no loinana miyamna lambi thingbada aso open asi Ashiana Puriba ambulance singda athingba pibibana maram oiraga khudong chadaba kaya mayok nariba asi miyamna kon biu haina ambulance ki drive and Dhana Prakashna phongdorakke ambulance da nomai ha paga pure salena arano propaganda sanduise masi amtang tawbiga no praja miyamna hoji yamna lurba tanja sida ayuk nungthin ahing khangdege ambulance sina akhoi purosibugi asok ana asi ana yaw matam kanaba Sangba yadaba mafam phaw sanga tawribisida nongmai pure amma pure na hojik kanna propaganda lana sandukise jamyan madu tawbiganu lambi sorokta akoigi maitai gi imai ben single hanbirakan nupa ge gi akoi chinga tamya do ina salasi hoina sida lambi sorok sida akoi nupa mayam laisambi sida mathau leitre hoje chinga tamya ta sapai akoi tangai phadaba leire maramaduna jamyan sim tang khopiro ha Little Flower Club Ngaikong Khunau amadi Mairapai Bilup Ngaikong Khunau na sinduna Hauzik Thokliba Kangluki Irang asigi Waruisin Purau Kuki militant singdagi su lokto u Aikhoi Santi Pami Manipur gi ngamkai kaiba yaroi haiba dabi taladuna Ngaikong Khunau Community Hall da miyamna wakat mifam phamkre
Wakan mifam aduda we want justice, we want peace, long live Manipur, Manipur dagi army lokthok pikro haiba play card kaya sizina kibaga loinana kholau kaya sulauke. Darkar leirabadi MLA fam konduna leiroi miyamgi apamba khangna thabak tawgani haina Kanglup anigi irangna maram oiduna awa ana taraba kayagi mateng pangnaba khoizumanda lakhibada Oinam Kendragi MLA Nalinina Fongdokre Magna Makhatana Oinam Kendrada Oinam Amadi Lemaramda Hangliba Relief Camp ani award apa matamatamgi oina yengsile NPP oinasu party gi level angamba thakta kanna honaduna hayeng lakani hairiba Union Home Minister dasu memorandum pisinaba honare loinana Manipur da leiriba MLA amata tumina leite miyamgi apamba matung inna Manipur kaidana ba kanna honare MLA fam konduna leiraga Manipur kaigedaba oirabade MLA oidrabasu yai miyamgi ihul khangna thabak tawgane Irang maramasida rajniti gi akhuba mityeng yengnaduna aikhoi leibagi matam nate haike oiro amabu oiro hak MLA oima gi level da aina hek to bangam baghaidi ai tawjari jiksi lebak se tangdu leita draba yamna sarangna raba aduga ima isa ichil inau mayamna kari haini ngasi kari thokani hayeng kari thokani haiba sigi yam langtakna raba matam amani masai sida mayamna lebiriba praja section kharana mayamna MLA gi pham thado u haiba lawbirakpa haibirakpa mayam ama lei adubu MLA gi pham thadoaga lebak sigi solution si porakpada mateng oigani porakani hairabadi aya hujik ready de lejari Kosem na loba chahi asigi class 12 exam da Thobal district ke Khangabok khundagi position holder lawrakraba mahiroi taruk taramna oktuna khudol tambagi thoram ama ngarang Khangabok ta pangthokre 6 Zilla Parishad Khangaboki Hanagi Adaksha KSH Ongbi Shunolata Amadi Mapuroiba Social Worker KH Rajen Anina Sinduna Pangthokiba Position Holder Taruk Commerce Stream da 4th Position Holder KH Patel Medingo Science Stream da 9th Position Holder Vidyarani Thokjom 12th Position Holder Rohit Thokjom 14th Position Holder Erwin Kundrakpam 15th Position Holder Moirangthem Jetli Amade 20 Position Holder Saikom Nauboy Pu Okpagi Tharamadуда Khangabok Part 2 gi ex Pradhan KH Ibotombi Social Worker KH Tomba Amadi BH Shamo Sarmasu Saruk Yake Kanglup ki irangna maram oiduna lebak ki luraba tanfam asida tangai fadaba tungi yumbirel oirakadoriba mai paklaba mahiroi sing asibo makoi gi damak ekoi kaya leire nakoi honaba lepa yade haiba wakhalon amada makoi bo Achamba Kudol Singh Tamduna Taramna Opani Haina Social Worker Rajena Fungdoke. Inkapko matamda upambi mag sabro lawri ba moisida isin khatitang orasul chaijage makoi horopada makoina samaji ki tawpa apaba kaya mangji thana sakarugi damukta adumba aina reception program ji sinjabani moida aigi maliki sabro lawjaraga aina isin malik oina aina chomjaba isin chaijage bopamdani todopa sida problem atopa kaisu mari leina jede aduna siumlo tanja sida aina yam chamna garjan sing amadi akoi lebak si oiba tangtu leita draba hojik leiba pibam sida di yam nuaita adu chairak sida yamna phajagraba lebak si oiba state si oiba india da amadi world da akoi oiba isan singsina isa gomabi isa gombaba singsina akoi Hauzik Togliba Kangluki Irang Asida Lanjena Raktuna Thobal District ki Lamding da leiba Lamding Higher Secondary School da Hangdokpa Relief Camp ta Changjafam Lauduna leiriba miyoi singgi yenglaga District Administration Thobal na camp ke volunteer singa khusamnaraga ngasi relief camp ke akoibada lamtu sengbagi thorom ama pangthokre Social Service Camp adu loisilakpada Deputy Commissioner Thobal Ahanthem Subas Relief Camp adu da chana thangnaba potlam kaya su tengbang oina pikhe Manipur gi Chingya Tamyada Irang Thokpagi Pau Fangbadagi Thobal District ki Mafam Kaya dasu Miyam Horaktuna Lambi Thingduna Irang Hokre
Irangsing aduda saruk yakibi ima amana phongdorokpada Central Forcing leiba mafam khudingda yummai thabana chingba hingsagi thabak leptana chatharakle maramasina Central Forcing athubada lokthokadabane Manipurgi MLA Yankai fam thado u haike CMN Biren fam thado u Central Forcing loktho u State Forcing da power sinau haiba kholau kaya sulauke Ujung Manipur ki singkong cinya thuna Manipur ki Manipur misam miyang ki may tumna thadolay ba miram dagi lakpa army singna kukila lawo jingkang khalaga makoy na kukila lawo ki mahut silaga yum may thagalay ba misam kaya siray ba ujung mag chugnu da siri ba mi mayam masigi da magta daitol pugade jikana na malay ba sigi mapi mapa oy ba nithaw oy ba huji biyan pham thado MLA yankai kani tawdina layri huji makoy na huji pham kondina layba ki matam natre makoy ki mathakta koy tawling ma action tawlane moy ki da makoy mathakta koy kari tawga ki to tawlane pham thado kada mani gasima Bharat Sarkar ka kari arwan maya balay nari bano masigi tap tawa pa khung masigi mayam da bibiyo natragadi MLA ministering jigi mathakta koy na action kaya to khala ni makoy mathakta koy kari tawling mathak taw kani loina na huji thoiba army na leiru ma pham khani matta yum mai sai bagi maram kari ki no army singi na mai tai singi ki ma kuki ki ma chilaga moina mai tai singi yum mai thaba Kokomina changsiliba khongjang saugatuna Manipurgi apunbagi saktam kaibiharoi implement NRC kuki militant singdagi sulokto u haina Awangjiri Meira Paibi Haikruism Meira Paibi Foizing Jingning Meira Paibi Khaidem Meira Paibi amadi Kangmong Tongbran Meira Paibi punna khusamnaraga sinduna Awangjiri Sabal Lampakta wakat mifam phamkhre wakat mifam aduda saruk yakibi khongjangloy amana phungdorakpada aikoi santi pami paliba lengak asina tumina leisinba yaningde athubada solution pura u haike Santi pambagi damaktani Santi pami akoi lan pamde Santi pami aduga loina na kuki na horiba ihause nemthabiro akoi iba MLA mantri mayam ama state ki akoi ki state ki oiba army kano forcing je sijinabiro atopadagi lakpa army sing che lokthok bigaro akoi Santi pami haiba wafam je Wakan mifam aduda Manipurgi ngamkai kaibiyaroi matik chadaba lengak loi sing fam thadok pikro kuki militant singi su sangtokpa yaroi long live Manipur haiba kholau kaya sulauki Kuki militant gi su khudakta lokto u haina maibam chingmang Meira Paibi loop amadi club ka punna khusamnaduna sinduna rural primary market maibam chingmang da wakat mifam chathakre wakat mifam aduga mari lenana khongjangloi amana Manipurgi mapi mapa oiriba CM na chiraba tanfam asida tuminna leisinba yaningde Manipurgi CM na athubada waroisin pura u nupi oibisingna amatagi Mamitagi mapi taba haibasi afaba nungaiba khudam nate haike Paibi imai ben singsina mamitagi mapi tadana adagidi mafam khuding makta jaga khuding makta lili chatana tawriba khuding makse khoigi Manipurgi CM oiba khoi pabung Birenna masi mamitagi mapi tadana kapnariba launariba khuding makse ngasagi masi pa pungo kanona Biren yengdana leibase akhoi thamoi sokna nungaijade aduna masi praja akhoi Manipurda leiba khoigi khuding makse loina ba tunggibagi phibamda leirabani aduna nomagi mi haliba ade yum mai masing khangdagi thariba che lepa leitana ngarang phauda adum thari aduna ngasi kari thokadobno hayeng kari thokadobno habase akhoi yamna ware aduna masi puna makse amtang khoigi suda leiba militian singje kuki militian singje khoi mai magi kemda halan bigaro habase khoi pabung benda hajari Wakan mifam aduda Manipurgi apunbagi saktam kaibiyaroi Manipurda NRC chatnahalo Manipurdagi Central Force lokthoko haiba kholau kaya lauke suda leiba
Thama chupna pangthokadoriba Chief Minister ge artist Sengge Tengbang Lisingani Kunithoi Kulumdoi Department of Art and Culture Manipur scheme asigi makhada ngasi Jiribamgi Dibongda leiba Inunganbi Manipuri Dance Academy Jiribamgi Training Hall da Inunganbi Manipuri Dance Academy Jiribamna sinduna hodokpagi thoram pangthokre Pangthokiba thoram aduda Jiribam Higher Secondary School Jiribamgi retired principal S Maniton Singh amade Inunganbi Manipuri Dance Academy Jiribamgi president Dr Chandam Kamal Singh chief guest amade president oina saruk yake thoram asiga mari leinana Inunganbi Manipuri Dance Academy Jiribamgi president Dr Chandam Kamal Singh na hai hauziki matamda sanaba jagoi isai na chingba asi yamna maru oi Lairik tambata natana sanaba jagoi isai sing asi hairabade tungi punsida matik chaba mi ama oina ba honabada chauna mateng pangle maramaduna lairik tamna academy asida jagoi thawai yauna tamlaga tungi punsida manipur gi culture yokhatpaga loinana tungi punsida afaba mai pakpa ama oirasanu haike tamlaga natana haripa jagoi isai thormasi Hirabadi, apagi tungi punsida, punsima hinga honabada, yan mating pangaba, gumba, ibu isini koloni, guna napoy, pawai yauna dari tampakan luina na, hari ba, kanadi akademi asina, undin-undinda, ibu itam lagi masita, tungin yauna, pawai haksan kapokna, tamaga, apagi tungi punsida Manipuri. ELITETV News channel asigi oina miyamna email gi khuthangda I pau thabirakpa matamda email address info@elitetv.in da thabiraknaba khanganjare masida sunatana ELITETV da I pau faunabagi oina phone number 9402890982 da I pau faubiraknaba khanganjare miyamna so ELITETV gi YouTube channel Facebook page Instagram amadi Twitter da so follow tobinaba khanganjare Loislakpada maru oiba pau amana pizari Tongan ba mafam singda kuki militant ni chingnaba singna commando ama yauna miyoi manga nongmaina kapada lekhidre kaya ama sokle yung kaya mai thakre hojiksu mafam kaya da security force ka nongmai kapnare Mijam Prajada onsinduna nongmai kapliba terrorist sing chapchana thingnagani haina Chief Minister N Biren na phongdokre Amadi Imphal West amasung East nungthil pung mari fauba curfew komthok lamba adu irang hachilaktabadagi ayuk pung 12 makhaida tension kre Hojiki oinadi ELITETV na pizaba pung manga gi pau loijare miyeng tabiri basingbo amuka na khurumjari